Assalamualaikum. Koy ma'am, kamay to ba? May ba nung bro? Ngay Oh. Sida ing bro kamay to ya ing ba? Ing dia. Makoy si meet ya, no? Sige, dito ba? Assalamualaikum. Masih yai paraba tang kuntra ka mathai December 2 Wednesday numit asida United Metric Panganjut Organization OMPOG President Masa yauraga ko executive kharana irong Melikai de leiba madrasa Darul Yatama wal Masakin irong asida ekoi president ga makoi gi hojik yam tanga leiba irong madrasa ya yatim khana asigi karigumba khara yeksenba ekoi president Masa ga lakli do makha tabadi president dagi tabi ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯥꯡꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯌꯦꯇꯤꯝ ꯈꯥꯅꯥꯒ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯐꯝꯅꯤ ꯃꯁꯤ ꯏꯅꯛ ꯅꯛꯅ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯀꯨꯏꯗ꯭ꯔꯤ ꯇꯥꯖꯕ ꯌꯥꯝ ꯐꯩ ꯃꯁꯥꯂꯥ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯉꯥꯡ 39-40 ꯁꯝꯊꯤꯡ ꯂꯩꯖꯔꯦ ꯀꯅꯥ ꯑꯃ ꯍꯟꯅ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯐꯤ ꯃꯔꯣꯟ ꯐꯥꯎꯕ ꯂꯩꯅꯉꯥꯏ ꯂꯩꯇꯕ ꯃꯗꯔꯁꯥ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯪꯉꯦ ꯏꯁꯥꯃꯛ ꯂꯥꯛꯑꯒ ꯏꯟꯀ꯭ꯋꯥꯏꯔꯤ ꯍꯥꯏꯕꯗꯤ ꯃꯣꯇꯃꯤꯟꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯃꯗꯤ ꯃꯗꯔꯁꯥ ꯑꯉꯥꯡꯁꯤꯡꯒꯤ ꯍꯧꯖꯤꯛ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯑꯩꯈꯣꯏꯒꯤ ꯄꯥꯉꯜ ꯈꯨꯟꯅꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯂꯣꯏꯇꯣꯡ ꯈꯣꯡꯗꯣꯡꯕ ꯂꯤꯗꯔꯁꯤꯡ ꯑꯗꯨꯒ VIPꯁꯤꯡ ꯑꯇꯩꯗꯁꯨ ꯃꯗꯔꯁꯥ ꯅꯠꯇꯕ ꯑꯇꯩꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯂꯣꯋꯔ ꯐ꯭ꯔꯦꯟꯁꯤꯡ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯃꯁꯤ ꯌꯦꯇꯤꯝ ꯁꯨꯒꯨꯝꯕ ꯌꯦꯇꯤꯝ ꯃꯤꯁꯀꯤꯜꯁꯤꯗ ꯀꯅꯥ ꯑꯃ ꯂꯩꯖꯗꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯗꯨꯋꯥꯁꯤ ꯂꯠꯅꯕ ꯂꯩꯇꯅ ꯊꯣꯡ ꯑꯃ ꯐꯥꯎꯅ ꯄꯜ ꯈꯥꯗꯕꯤꯗ ꯑꯂꯤꯝꯁꯤꯡ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗ ꯀꯕꯨꯜ ꯇꯧꯕꯤꯌꯦꯅ ꯍꯥꯏ ꯃꯁꯤꯗ ꯌꯥꯔꯤꯕ ꯃꯈꯣꯏ ꯍꯥꯟꯅꯁꯨ ꯄꯥꯡꯕꯤꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯗꯔꯁꯥꯁꯤ ꯌꯥꯝ ꯐꯤꯕꯝꯁꯨ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯦꯅꯤ ꯍꯤꯔꯝꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯉꯥꯡꯁꯤꯡꯁꯤ ꯅꯤꯡꯊꯝꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯇꯧꯕꯕꯨꯗꯤ ꯃꯣꯇꯃꯤꯟ ꯁꯥꯕꯅ ꯃꯌꯥꯝ ꯇꯧꯔꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯗꯔꯁꯥꯁꯤꯒꯤ ꯁꯦꯂꯔꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯤ ꯄꯤꯕ ꯉꯝꯗꯕꯒꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯅꯤ ꯇꯣꯜꯂꯦ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯗꯔꯁꯥ ꯑꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯑꯃꯗꯤ ꯑꯣꯐꯂꯥꯏꯟꯗ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯅꯕꯁꯨ ꯑꯩ ꯉꯁꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯉꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ OMPOꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯀꯦꯝꯄꯦꯟ ꯑꯃ ꯇꯧꯖꯔꯛꯑꯒꯅꯤ ꯀꯦꯝꯄꯦꯟꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯌꯦꯇꯤꯝ ꯈꯥꯅꯥ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯂꯩꯔꯝꯕꯗꯤ ꯂꯩꯔꯤ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯒꯋꯥꯏ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯗꯒꯤ ꯐꯕꯥꯛꯆꯥꯎ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟꯊꯦꯜ ꯈꯨꯟ 9-9 ꯁꯤꯈꯛ ꯑꯣꯏꯔꯝꯃꯅꯤ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯇꯃꯤꯟ ꯁꯥꯕꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯕꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯤ ꯅꯨꯄꯥ ꯃꯗꯔꯁꯥꯒꯤ ꯃꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯤ ꯌꯥꯝꯅ ꯃꯤꯒꯤ ꯃꯄꯥꯟ ꯂꯝꯗꯗꯤ ꯌꯥꯝ ꯂꯩꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯁꯤꯗ 2-3 ꯂꯩꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇꯦ ꯑꯗꯣ ꯉꯁꯤ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯣꯇꯃꯤꯟ ꯁꯥꯕꯅ ꯍꯥꯡꯗꯣꯛꯄꯤꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯅꯕ ꯍꯦꯟꯅ ꯄꯥꯡꯅꯕ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯖꯜꯂꯒ ꯃꯗꯔꯁꯥꯁꯤꯒꯤ ꯕꯤꯜꯗꯤꯡ ꯁꯥꯗ꯭ꯔꯤꯕ ꯑꯃꯗꯤ ꯃꯗꯔꯁꯥꯁꯤꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯄꯥ ꯑꯃꯃꯝ 2-2 10-10 ꯑꯗꯨꯅ ꯕꯤꯜꯗꯤꯡ ꯑꯁꯤ ꯁꯥꯍꯜꯂꯒ ꯃꯁꯤ ꯌꯦꯇꯤꯝꯁꯤꯡꯒꯤ ꯍꯣꯝ ꯑꯁꯤ ꯂꯤꯡꯈꯠꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯥꯖꯣꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯁꯂꯥꯝꯒ ꯂꯣꯏꯅꯅ ꯑꯦꯖ ꯑꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯣꯇꯃꯤꯟ ꯁꯥꯕꯀꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯇꯥꯡꯅ ꯊꯣꯛꯄ ꯌꯦꯇꯤꯝ ꯃꯤꯁꯀꯤꯟ ꯈꯥꯅꯥ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯃꯆꯥꯒꯤꯗꯤ ꯂꯩꯖꯜꯂꯛꯇ꯭ꯔꯦ ꯁꯤꯃ ꯈꯛꯇ ꯉꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯁꯤ ꯐꯥꯎꯕ ꯂꯩꯇꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯗꯒꯥ ꯂꯤꯂꯥ ꯖꯀꯥꯠ ꯈꯩꯔꯥꯠꯁꯤ ꯀꯔꯥꯏꯗꯅꯣꯕ ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯁꯤ ꯄꯤꯐꯝ ꯂꯩꯔꯔꯣꯏꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯂꯨꯄꯥ 5 10 ꯌꯦꯇꯤꯝꯗ ꯄꯤꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯕꯇ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯗ ꯂꯩꯔꯤꯕ ꯌꯦꯇꯤꯝ ꯃꯆꯥꯁꯤꯡꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯀꯣꯛꯇꯥꯗꯒꯤ ꯄꯣꯔꯥꯗꯒꯤ ꯁꯪꯒꯥꯏꯐꯝꯗꯒꯤ ꯅꯠꯇ꯭ꯔꯒ ꯌꯥꯏꯄꯣꯛꯇꯒꯤ ꯊꯤꯔꯒ ꯃꯌꯦ ꯃꯀꯩ ꯂꯩꯖꯗꯕ ꯃꯄꯥ ꯂꯩꯖꯗꯕ ꯇꯣꯜꯂ ꯇꯥꯔꯕ ꯑꯗꯨꯒꯨꯝꯕꯗꯨ ꯂꯧꯔꯨꯔꯒ ꯁꯤꯗ ꯀꯨꯔꯥꯟ ꯑꯃꯗꯨ ꯍꯗꯤꯁ ꯇꯝꯕꯤꯕ ꯍꯥꯐꯤꯖ ꯇꯝꯕꯤꯕ ꯍꯧꯖꯤꯛ ꯑꯉꯥꯡ 4 ꯍꯥꯐꯤꯖ ꯂꯣꯏꯗꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯆꯥꯕ ꯊꯛꯄ ꯃꯐꯤ ꯃꯔꯣꯟ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯕꯣꯏ ꯀꯂꯝ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯧꯖꯗꯦ ꯃꯃꯥꯅ ꯂꯥꯛꯄꯒꯤ ꯚꯔꯥ ꯐꯥꯎꯗ ꯑꯩꯈꯣই ꯍꯜꯂꯒ ꯆꯠꯈꯤꯅꯕ ꯚꯔꯥꯗꯨ ꯑꯩꯈꯣꯏ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯌꯦꯇꯤꯝ ꯈꯥꯅꯥ ꯑꯣꯏꯔꯨꯕꯅꯤꯅ
awat pagi awat patani ustad ke tolo pige na hai khal makoi ki moja leite na hai lairui ustad ke tolo pige na khara lak patan ustad ke tolo pige na khal makoi ki mafi maro hai lairui sumen tawrega wa na khona rakpani adana yatim da miskin da biu sidi aina haibana te quran amasung hadis na allah amasung allah ge rasul na kaya rak hana lauram bani nungsi na te yengda sawa phamga amasuni maka masa sida nan thak kan ai khusina masa gi masa se sok kan da samnang khudi ki niki amom pi ni habisi dunia da karamba put lai ri no bai khoi na khang ri si kari gi no bai khoi na gyan ta ri si kari gi no ba nungsi na yengda fu sawa phangi hare masa makok ta nan thregana ai khusina makok sida nan ba kan da sam kaya noi khoi ma sing thingam goya ba adu ki samdu 참난 고딩이 내기 엄 비니에는 시 알라나 하이나 따브라바 아도 시시 아담 잠나 싸워버 사버시 코이나 비호더부 오이바 따라가디 하잉 알라나 거럽바 마탐다 sat키바 마탐다 이코이 닝암다바 라카니 마팜두다 자가두다 organization kayana hairabada madrasadugi muhtimna haibada ikoina ta channadra uchannadra laikhimi ko ngasidi ikoi Allah na kauba kanda challe Allah na he hakanda ikoi pakhum piba ngamoi aduna wakhan mon na khanbiu manung petang ke dawes la mother sa se song si amtang camera do hallo song gi sine ko yum dali music tawri si kari yum de contract pa ko mo tamin sab na lam si su pitok pani so do ke do ko mo tamin sab na sab sina lam si su point na ma pithoga Allah gi damak amadi yatim miskin sing gi damak ma na ka thok sabani hauji building sara ka do si gi mafam sini natro mutu ba si mafam sini hauji building sa do si sa ba na tri ba si temporary oina ai ko gi hauji lai ri ba ngasai manung da changuri ba mother sa si di temporary oina yum da gi khanthrak pani hauji sara ka do si gi mother sa sini masida aingon da gi hena ai thoi sing thoi ba manipur gi oina international da amadi ambassador oina embassy oina dagi IFS oina lairiba any haibetare foreign country ga samnari ba dagi national ge so kari da samnari ba trasing samnari ba chini naw singna amuktang masi khoi me am aina khangjaba la insu ai mesaptai commitment teacher me angam level la masi gi di trasa ma tawrago ro any kan kai dai sanction lobo ya basi lauraga yetim singsi khoi larik tamanda bida laigida ki saruk ko di ma gi huji si general line so yauri matro si general line so masala yamna yauri ba sumba kana ba si koi masage so yaure makun masagi si tuba pot pot si tailoring gi su yauri si gi facilities me sab ki wakhal lon motamim sab na khanjari ba khoi gi larik hen da ba ya de angang ji ji mai ma gi chana ba sim mum tu era su ma ngamjaba ke do jagani na khallaga magi niyat nga si pangthore bisi dai koi sajok pisi amadi suggestion to biro chile naw singna aduga aiso angam level da mother sa si ai gi di nakna re si irong dani irong gi da lai bisi da praja irong da lai ba anak padara pada lai ba praja pumna mangso koi mateng pangsala si amadi mother sa si building sana ba ko na si hai bisi ngasi ai amuka sonna apil tawjari Sister na sila yin si hai man. somdagi ke doro koi chang ko khul ko do ke do Song Assalamualaikum. Koi me ang kamay to ba? May banungay bro. Ngai ya. Oh. Sida ing bro kamay to ya ing ba? Ing de. Makoy si mi kaya no sigla ito na. Madal sa si di ko ang si Jin na pwede kari musik awa ba na talaga na ko gi ing ba sa pa ko no mai tabayaw bro. Yaw ke. Kay di marak ta aw ba sa bra hawai yam bisa bra. Sa de marak sa su bisa ba ko. Ando like si pa jana takwi bro sa singna. Alhamdulillah. Nako su tami pa natra. Moi na aso bakanggo. mathaki tumoy tumbam je May mathaki bai pada ing bagi kaisu thudong na ustad sing na lana motol ni sam na tawra kan oi kaisu walan de na tra masala sige ya me amdai na halaga muka su apil taw jage si yatim ngatani noi khol dia si makoi sing si kitang handa makoi sing si koi gi kana
ꯌꯦꯡꯕꯗ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯁꯣꯝꯗꯁꯨ ꯆꯥꯎꯔꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯤꯁꯤꯡꯁꯤ ꯀꯅꯥ ꯑꯃ ꯍꯟꯅ ꯌꯦꯡꯕꯗ ꯂꯩꯇ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕ ꯍꯦꯜꯞ ꯇꯧꯕꯗ ꯂꯥꯟꯅ ꯀꯔꯤꯁꯨ ꯑꯩꯈꯣꯏꯗꯒꯤ ꯃꯥꯟꯗ ꯗꯥꯎꯂꯠꯇ ꯍꯟꯊꯔꯣꯏ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯌꯦꯇꯤꯝꯁꯤꯡ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄꯗꯤ ꯑꯃꯃꯝ ꯑꯅꯤꯗꯤ ꯎꯔꯦꯀꯣ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯎꯕꯁꯦ ꯑꯩ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕꯅꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯆꯧ ꯑꯁꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CSO ꯄꯨꯝꯅꯃꯛꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯇꯤꯝ ꯈꯥꯅꯥ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯋꯥꯅꯅꯤ ꯁꯤ ꯈꯥꯔꯒ ꯂꯩꯔꯤꯁꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯁꯤ ꯋꯥꯅꯅꯤ ꯂꯩꯔꯤꯁꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯄꯥ 10 10 20 ꯑꯃꯨꯛꯇꯪ ꯕꯤꯜꯗꯤꯡ ꯑꯃ ꯑꯣꯟꯊꯣꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯋꯥꯞ ꯂꯦꯀꯤ ꯏꯍꯜꯍꯧꯁꯤ ꯗꯤꯟ ꯇꯝꯕ ꯑꯃꯗꯤ ꯇꯥꯂꯤꯕꯥ ꯍꯥꯏꯕꯁꯤ ꯑꯥꯂꯤꯝ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯖꯤꯍꯟꯗ ꯌꯥꯎꯈ꯭ꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯦꯅꯤ ꯀꯨꯔꯥꯟ ꯇꯝꯕꯗ ꯑꯩꯈꯣꯏꯅ ꯄꯥꯡꯈ꯭ꯔꯤꯕ ꯃꯇꯦꯡꯁꯤ ꯑꯝꯇ ꯂꯦꯝꯅ ꯃꯥꯡꯉꯣꯏ ꯌꯥꯝꯅ ꯑꯩꯅ ꯍꯥꯏꯖꯔꯔꯣꯏ ꯑꯥꯂꯤꯝ ꯅꯠꯇꯕꯅꯤꯅ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯑꯦꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯆꯧꯕ ꯀꯦꯝꯄꯦꯜ ꯗ꯭राꯏꯚ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯥꯛꯆꯕꯗ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟꯗ ꯇꯧꯔꯛꯄꯗ ꯃꯤꯌꯥꯝꯅ ꯁꯍꯖꯣꯛ ꯄꯤꯅꯕꯤꯌꯨ ꯑꯉꯥꯡꯁꯤꯡ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯅꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯅꯈꯣꯏ ꯍꯥꯏꯌꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯝꯁꯤ ꯑꯂꯥꯞꯄꯗꯒꯤ ꯌꯥꯎꯅꯔꯤꯕ ꯀꯥꯏꯗꯒꯤꯅꯣ ꯁꯤ ꯀꯩꯔꯥꯎꯅꯤ ꯑꯗꯨꯗꯒꯤ ꯁꯤ ꯐꯨꯟꯗ꯭ꯔꯩꯅꯤ ꯁꯤ ꯄꯥꯎꯕꯤꯇꯦꯡꯅꯤ ꯑꯁꯤ ꯀꯣꯛꯇꯥꯅꯤ ꯑꯁꯤ ꯀꯩꯔꯥꯎꯅꯤ ꯑꯗꯨꯗꯒꯤ ꯑꯁꯤ ꯐꯨꯟꯗ꯭ꯔꯩꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯔꯥ ꯀꯣꯛꯇꯥ ꯀꯩꯔꯥꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯔꯥꯞꯄꯗꯒꯤ ꯑꯆꯥꯄꯣꯠ ꯀꯩꯀꯩꯁꯨ ꯄꯤꯖꯕ꯭ꯔꯣ ꯄꯤꯖꯩꯌꯦꯕ ꯑꯣ ꯂꯥꯟꯅ ꯐꯕ ꯇꯧꯍꯟꯁꯅꯨꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯦꯠ ꯁꯦꯡꯅ ꯑꯃꯗꯤ ꯑꯩ ꯗꯤꯟ ꯇꯝꯃꯤꯁꯤ ꯑꯩ ꯑꯥꯂꯤꯝ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩ ꯍꯥꯐꯤꯁ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯅꯈꯣꯏꯅꯁꯨ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯏꯟꯁꯥꯜꯂꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯂꯩꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯅꯈꯣꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯟꯁꯥꯜꯂꯥ ꯅꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯣꯠꯅꯔꯛꯑꯅꯤ ꯍꯧꯖꯤꯛꯇꯤꯀꯣ ꯅꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯅꯈꯣꯏ ꯉꯥꯛꯇ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯀꯔꯤꯝꯇ ꯍꯟꯕ ꯌꯥꯗꯦ ꯅꯈꯣꯏꯅ ꯇꯝꯃꯤꯕ ꯁ꯭ꯇꯗꯤꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯁꯤ ꯅꯣꯏ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯒꯗꯕ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯁꯤꯒꯤꯁꯦ ꯑꯉꯥꯡꯈꯣꯏꯒꯤ ꯍꯤꯐꯝꯅꯦ ꯁꯤꯒꯤꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯗꯤ ꯌꯥꯝꯃꯦ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯖꯒꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯈꯤꯇꯪ ꯀꯟꯗꯤꯁꯟ ꯂꯤꯡꯕꯗꯤ ꯋꯥꯠꯂꯦ ꯃꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯉꯣ ꯁꯤꯒꯤꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯁꯤ ꯃꯊꯛꯇ ꯍꯤꯞꯄ ꯃꯇꯝꯗ ꯇꯥꯗꯅꯉꯥꯏꯒꯤꯗꯃꯛꯇ ꯂꯩꯇ ꯌꯥꯝꯅ ꯋꯥꯅ ꯄꯦꯁꯥꯞꯁꯤꯅ ꯃꯁꯤꯒꯤ ꯋꯥꯆꯦꯠꯁꯤꯒ ꯈꯥꯔꯒ ꯇꯧꯏ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯗ ꯎꯠꯂꯤꯕꯁꯤ ꯂꯩꯔꯤꯕꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯗꯔꯁꯥꯁꯤꯗ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯕ ꯑꯣꯏꯕꯅꯤꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯄꯥ ꯏꯄꯜ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯃꯗꯔꯁꯥ ꯑꯁꯤꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯦ ꯍꯥꯏꯔꯒ ꯃꯇꯦꯡ ꯈꯔ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯁꯂꯥꯝꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯅꯣꯂꯨꯛꯅ ꯈꯪꯍꯟꯖꯔꯤ ꯁꯤꯗꯁꯨ ꯍꯧꯖꯤꯛꯁꯤ ꯐꯃꯨꯡꯁꯤ ꯈꯔ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯩꯌꯦ ꯑꯗꯣ ꯌꯥꯝꯅ ꯐꯅ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯈꯔꯗꯤ ꯑꯗꯨꯝ ꯋꯥꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯀꯟꯗꯤꯁꯟꯁꯤꯗ